Manipur News channel mayam tarang noksa bolin ngasigi maroi pausing pijari. PR lak labadi ing tappa hanjalagani khaluba tayonare CPI. PR lengak lak labadi state asida ing tappa hanjalagani hana miyam na khaluba wakal tayonare. Security kurak hangdan leriba mafam phawbada kuki kulai paibasini misam miyam gi mathakta landaba asina takpadi state asida law and order apungphana phel oire takpani haina CPI Manipur gi maikaidagi phongtorali. Apam ase hokiba numit kharani gi mamangda Boxau ikaida kuki kulai paibasing misam miyam gi mathakta bom yauna nomai kapsalaktan landarakiba thong Janingda pungtok ladurang si irabot babang da pangtok po pawing pam amada CPI Manipur state ki wangang loi RK amusana na hais ya lengak lalabadi ing tap hanjalagani khalam wakalon serana res security na kungna lema pam pawda landahan ba amadi state asigi law and order pura pel oire sei ama pharakadabu PR lenga asina ngasi pawba Manipur da tholi irang asi laksen bangam ngamdaban makatan lebi wahan tok leitre security na kurak hangdan leiba Pugawsaw ikhaigi kunjasingi mathakta kuki kulai paibasingna landahangi bahibasi lenga ke sobo soibani attack asida senaribasing phaduna sapchaba serak pigadabani odo asi thoklaba phawuda governor na tumina leselibasi miyamda pia lenga asibu kari oina urakne habasi governor no khantaba matam oire rena sei asigi December tha manungda irang maram oiraga lanjenari ITP sing masa gi mayumda hanjalangani haina lenga ki wapam kadai phawba thabuk ta untholabage haiba miyamda khangadabani rena athubada ekta kaidana IDP sing masa gi mayumda hanjalanaba lenga nagadabani hairi Kukizo Council of Upper Zone Haina Toina Palibasi, Liberal, Etabra Lengan Singtokadavani, Kokomi. Bisnupur District Manung Channel, Turbung the Hoki December Tratorgan Midang Punipan Makaram Tabada, militant elements in Haina Sinabakulai by American and a bomb Amadi Massing Kangdrabanong make up Salakiba, Matanga, Kudak the Ming, Sananaba Kokomina Manipuri Disipida, Gerald Amabisan Toxan Bagalena, Kukizo Council Toina Upper Zone Haina. Paliba se tasing labor na traglatabra haiba miyamda chingtonanaba kokomina demand tawri coordinating committee on Manipur integrity gi convener Khuraizam mathawuna kuyek pidang DGP dang asi pisangiba wakat terror ladda torbung eteki matang da puning singsaladun law and order gi film da akai piriba phongna terror gi thabak sing chathariba asigumba isa gi thawong kya tholiba body sing makhogi singba sing amadi buffer zone gi matang da aranba information kya Santokna state asida tension wangaliba miyeng asigi matata khwaidagi wangba administrative amadi police lebena kudak miyeng sangduna asinga mathawong asi makhatan tatadana ba tabok lokot piu hairi turbung khonjasina numidang bom amadi nongmai kapsanduna aso open nangalakpa asimana miyam da akiba amadi mi pai pon balena thawong asima live amadi property da atamna sinabani amadi hana asigum error tabok asi Satarana Sam Sarmatung the attack adu Torpuni. Arm Exing Tabak left and Satarakwa Habasi, security Tabak Pelway, Takpuni Amadi, arm groups in the Toning but with a Tingbangam Drehana Takpuni. Masig Matakta Cookies Council Gilling Machina, Hoinana Miam the Quera Koshan but Pona Wapunkia, Ngang Sapozu left and Satari. Ukizo Council Amadi Ate actor singer buffer zone asi state security gi amasung administration gi protection natraga territorial partition gi thorang amani haina yam toina claim tori achumadi yumpham oidaba amadi government gi confirmation yaudana miyang gi mifamna singbada buffer zone haiba tamasi toina scenery masina micham miyamda samunaba amadi akiba chupu oli amadi tamasi toina sinaduna lana Manipur bu mase tarbo in santok bosina hena irang thoknabe masa amu oheli maram masina formal policy natraga administrative measure ama oina buffer zone haibasi labor natraga letabra haina officially amadi publicly state administration na sentokadabani lei hairagana miyamda maram sugaina taktuna khangalu natraga leite hairagana tam asibulana senarbasingi matat ligen of action logodabani haina su kokomigi jail adun tosalali torbung thodoki matangda Kudak FIR register to Godabani, Tikatuki Tabak, Senior Lebena, Trug Special Investigation Team Amanat on Godabani, Torbung Yauna Tay, Bullerable, Web Function the Hand Security, Tamdana action with Kamatabu local Kadabani. A person have YSG Matang the officially Oina Santopolina, Miam the Mayak Kanganabasu, Kokomigi Makadi demand Tori. Panbaya Badi Narang Kokomigi Mute Kangu Amana, Torbungi, Topum area, the Haktain Satuna, Yanshan Kramatung, the Kukizo Council, Amadi Loop Sigi, Secretary Information and Publicity, Ganja, Boljongi Matatu Subsab, Action Lokodanaba, Bishnupur SP, the complaint, Hakakibu Lake Rabani. Manipur Anobulanga, Amasim in habit Hazabale, Cookie MLA, Sing, Government Semada Yawa, Yaudaba, Yenabadi Lady. Manipur President rules Aladana Ladiba, Sigim Makatarakpo in a central government, popular government, Ama Matang Say 2026 January, Manung the Soy and Shemabagi, a Pambale Hana Pontorli. Tasikatara made the New Delhi Labor BJP office the Manipur BJP, Melasing Kodana, Mifam Pantokromatung, the BJP, Emeleka, who is New Delhi, the Panduna lady, Tasik, when the ex CM Berian MLA Singi Team Ama Impala, Halaknaba Sam Sari, Hina Pawasin Heidi. Pawasin High BJP National
लीडरसिंगना न्यू दिल्लीदा कौदुना बीजेपी कुकी एमएलए सिंग यावना मिफम पाउथोकिबा अदु यावना मरोइबा अमनी मिफम अदुदा हाना अमुक्ता ओइदबा मओंगदा कुकी एमएलए सिंग यावना पुन्ना फमिनादुना मिफम अदु सरुक याखिबनी कुकी एमएलए तरेके मनुंगदा मरीना सरुक यादुना अहुमदि मखोइ इमुंग मनुंगी मिसी मिना यावदगी लाखिदबनी बीजेपी की कुकी एमएलए तरेमक मसाना यानिंगबो मिफम अदुदा लाक्तुना सरुक याखिबनी अते एमएलए सिंजो आनगुम वारी वताइ सानादुना फमिनाखिबनी हाइरि अमरमदा कुकी एमएलए सिंगना कुक न्यू दिल्ली मिफम याखिबदु कुकी की मियोइ खरना पेंदबा फोंटोपो लोयना गवर्नमेंट सेमबदा याव यारोय हाइना कनबा वफम फोंटोकिबसु लेख्रे कुकी सिंगी मनुंगदा हौजिक मोट खेनम चावना लेबा हौरे हाइरि हौजिक दिल्लीदा लेबा एमएलए खरना मखातान फोंटोरकपदा मतुंग इनदि कमिटी खुदिमकी अफबा फतबा मियोइ हाइबसि एंटी सोशल ओइबा कया लेरिबनी मियोइ अमना फत्रगा कमिटी अदुगी मियोइ पुनमक फत्र हाइबसि लौबदि सुमलोइ एखोइ एमएलए सिंग यावना पुनमक वखल अथमिन मथौ ताइ एखोइ खुदिमक लीडर ओइबदि यारोय हाइना वफमसु मखातान फोंटोरकली पुलिस कमांड अमसुंग सेंट्रल सिक्योरिटी फोर्सिंग तंपाक्ता हेरो सारगा चिंगदना मखोइगी मथौना उट्पा ngamdriba karigino oinam chawba sanu manipur police command amasung central security forcing tampaki lamkhakta da thona paba chingdana makhogi mathona kariyam utpa ngamjibano haina samuro naure apunda maira private ki secretary oinam chawba sanu na pungtokre wafam singarang bisnupur district ki rubung gp da kuki terrorist na bom amadi nomai kapsandana daraki ba thong adubu yamna kanna yaning da pungtok tu ngasi samuro kethel samuro naure apunda maira private amadi samuro do leiba idp inmen singa puna junction ki ba khongjang ga mai lena mahana pungtok ki bani ओइनाम चावचुर मखाता नहाय सेंट्रल सिक्योरिटी फोर्स लेरिब इचिन इनाउ सिंगना ममालेबा किदमक्ता तंपाक्ता लेरिब प्रजा मियामदा यंगबिरे मियेंग अमदि ngak senbi lamdat loriba thotang asiga sap manana chingdasu miyeng sangbiyu tampakta hero sarga chingdana karisu tobungamdana zero da lebi thong asi tokpiro ngarang torbung gp da thokiba nomai kathartuna darakiba thodo adu manipur gi hojik lengak sajan pairiba pr lengak asigi makko oiriba manipur governor ajay kumar bulana chapchaba pakhum amapirti pawba ima maira paibe sing cso sing amadi organization sing amata oina puchaloga makhal makha kai khongjang sangsalagani haina chu mahana phungtorakhi burkha upuya dabdagi loina bi masanapi ani hatlaga mayumda phunjan kre uttar pradesh ki samli district burkha upuya de habi demakta nupa amana ma ki loina bi amasu masanapi ani hatlaga phunjan kre thodo asiga generiba faruk kawme edu police na phare thodo asi december 10 da kanjala police station na konba gari dalak village da thokibani numit khani losandana thamlur matung da police na asima wari khanglakpodagi phunjan luraba haksang sing adu leinung dagi lokthokre hairi police ki report na hai faru kilona be tahirana imung manungi nuai da wahudagi awapa gi mayumda leik tambuda burkha ukidaba maramna Mapuroibana khoisauna ba thonki numit khani gi matung da nupi adu Mapuroibagi manakta halaklabagi matung da khoisauna raba faruna masama kilona be hatkibani tahira amadi mahaki machanupi ani aprin amasung sarin numit mangari gam tiba khangdan lekhi imung manungi miyoi singna chingnaba farpodagi thodo asiga mai lenana police ta wakalakpodagi thijanbadagi thodo asigi asengba khanglakhibani